welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon maha ming tabri so ama tara mukchari maro ngasi imphal phonga paw si singi cartoon da cartoon nisina kari haining ni ba kari phonong ni ba kari wakal khalang ni ba do myam thamjage am lokhasage ya sanga express ki onthok pani da haida onthok pani da hariba cartoon si jingbiu yam phajaba sum doctor ge sin phamda leriba sing da kana makhara da koi cheng chaging medagi cheng ko mang thoena dum yaw do sina te dum macha me am pokpada khoi gi hangku ama yawe dang yaw dobna te masi da sida any magi profession bu ma do da hekta hudlaga ngang bani na te da mana haib ni yam koi na khoi lang ga leiba jani asa gi kungang gi lakpa hairasine lobu ya ba lang ga lakpa da lambis da hospital sta no mu thengna bu ni hapet no phetor ga doctor sina haib ne na siga khura ana ba kamain tawre khara farabo na hangba kuina lang ba gi sum tinrak ba gi khangra ko du da hospital da lak ko du da thengna bu da haib ne ba khura mana yeng ba doctor do ne yeng ba na bo ijani khura ana ba kamain tawroge khara farabo na da ma de khumre sarna test to haib me am du to ba loi dringai da diarrhea tawraga pesakari dasini haib nam ol ga mathak ta ka kre hayeng sora ne na no ga de phagi ni to se khoi khoi ge le ba doctor sing si khara dum yaw test se angam be thak to ba dum khoi thaina gi yeng ba doctor sing de yeng ba test adu am to ko pa lu de lu sala kan de yeng na ju ti any am to ta ju test amram dum di chumba test to ju na chumba adu su lei adu bu thaina gi doctor sing das mai to motam da khoi test am to dum de mana khangak pa ma gi experience mai ana bu gi wari tar kan da mana tha ba hidak tu na dum to roga khoi matam do bu khoi na ngang wen da khoi gi compounder na khoi lei compounder se khoi ipa ko ba hal ma le remi mana ge pizza bu hidak si amna thum maga muru ta ba khoi gi chanang bot man ba ma kanu go do pizza ra ga dum phar ba matam ne matam da khoi tongnari si x-ray mangai re adu matam da ultrasound kari ga ya dum base dum pak lei ponte Hajiti e ga test to boje kada jit ki wani ma hida ko thar ga si toro ga na dojiti eni kanom to matam da lo na mana tamak ko dum batungna e test to adu to hemoglobin jengu liver yengu kidney yengu mayama dagi se sugar yengu fasting da adu kya le mayam je lo test ne mayam test to mayam du da ni man hai ne sana test to hai mayam du to bo loi ding da diarrhea to raga Pescari dasini haban ming olaga mathak ta ka khre hayeng sora ne no adum makhoi ni haje khoi na phagi tongna ba leyu ne khoi gi ming si lining gi wana tisim phagi tongna kana gum ba lining am ta da handana khan ba chat pa de phum na the ana swai ji da phagi tongna ba do sida to mo ko e ming da na ara da to mo ko we adu hoeng si ba gi sora soma tam da tulsi dasini adagi priyadarshini adu nam phangjaraga bindraban prapti oi krena do mathak ta Chiang Yan Kanda, Aadhaar card ta leipa maming duga mathak ta kara kanda maming manade na chiang phangde ngai na phagi tong na baga dum yaw po tu ne sai sidani pescari dasini kai na dum thonjelak pudo adum haina dum khoi thole khoi gi masigi dharma gi chat pai tare ko stadi maming to mo ko su heng legi rum matung di Ramnath Das adagi Tulsi Dasini adagi Adu Das ko adagi Chitani ni Tainanda Das kana ton ba khoi gi chanabi me tungin dum tawar chale adani sai da tse dum Manam to me am yawi na to ba koi lanai gi private hospital sune laing basuloi ba masasu ngomog da ba hingol su sat ki ba me am lai ba dagi ICU da koi na thamjalaga thame ba to ba allegation counter allegation me am lai ni do to bu haji lai ba situations ni haji me am si profession si bu ekta wana tamai bani tamma kan da su aduga doctor singi hai tare yam na phajaba magi ing tappa khoi gi
ꯑꯅꯥꯕꯁꯤ ꯗꯥꯛꯇꯔꯅ ꯍꯦꯛ ꯄꯥꯏꯗ ꯄꯥꯏꯕꯗꯕꯨ ꯐꯩ ꯍꯥꯏꯅ ꯑꯗꯨꯒ ꯄꯥꯏꯗꯕꯨ ꯆꯪꯉꯛꯄꯗ ꯐꯩ ꯍꯥꯏꯅ ꯑꯗꯨꯅ ꯈꯤꯇꯪ ꯗꯥꯛꯇꯔꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯣꯏꯔꯣ ꯁꯦ ꯅꯔꯁꯀꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯁꯥꯎꯒꯟꯗꯕ ꯐꯅꯂꯥꯝ ꯁꯥꯎꯅꯤꯡꯉꯁꯨ ꯃꯗꯨꯒꯤ ꯐꯥꯗꯕ ꯇꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗꯅꯤ ꯂꯥꯛꯏꯁꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯕꯅꯤꯅ ꯒꯥꯁꯦ ꯍꯦꯛ ꯇꯧꯕꯒ ꯑꯗꯨꯝ ꯇꯦꯁꯁꯦ ꯑꯗꯨ ꯇꯦꯁ ꯇꯧꯊꯣꯛꯑꯣ ꯑꯗꯨ ꯇꯦꯁꯇꯨꯅ ꯇꯦꯁ ꯃꯌꯥꯝꯁꯤꯒ ꯆꯪꯉꯤꯅ ꯅꯣꯡꯃꯗ ꯂꯣꯏꯕ ꯇꯦꯁꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯍꯞꯇꯥ ꯑꯃ ꯆꯪꯕ ꯅꯨꯃꯤꯠ 9ꯅꯤ ಚꯪꯕ ꯅꯨꯃꯤꯠ 9ꯅꯤ ಚꯪꯕ ꯅꯨꯃꯤꯠ 9ꯅꯤ 9ꯅꯤ ꯆꯪꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕꯗ ꯍꯤꯗꯥꯛ ꯊꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯊꯥꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯅꯤ ꯈꯨꯔꯥꯒꯤ ꯑꯅꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯐꯔꯕꯣ ꯍꯪꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔꯅ ꯇꯧ ꯍꯥꯏꯕ ꯇꯦꯁ ꯃꯌꯥꯝꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯦꯁꯀꯥꯔꯤ ꯗꯥꯁꯤꯅꯤ ꯍꯥꯏꯕ ꯅꯥꯝ ꯐꯪꯉꯒ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡ ꯁꯣꯔꯥꯠꯅꯦꯅ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯐꯖꯕ ꯁꯤꯒꯤ ꯏꯁꯨꯁ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯩꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯅꯤ ꯑꯩꯈꯣꯏꯅ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯑꯣꯜꯂꯗꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯅꯦꯅ ꯂꯧꯋꯦ ꯑꯗꯣ MLAꯒꯨꯝꯕꯒꯤꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯗꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯗ ꯃꯥꯅ ꯁ꯭ꯇꯦꯖ ꯃꯊꯛꯁꯤꯗ ꯋꯥ ꯀꯥꯈꯠꯂꯒ ꯋꯥ ꯉꯥꯡꯕꯅꯤ ꯀꯃꯥꯏꯅ ꯉꯥꯡꯒꯦ ꯀꯥꯟꯗ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ACꯗ ꯍꯥꯏꯖꯩ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯅꯤꯀꯣ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯏꯔꯥꯡ ꯂꯩꯇꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯑꯅ ꯃꯥꯅ ꯃꯌꯥꯝꯅ ꯉꯥꯡꯕꯗꯨꯅ ꯌꯥꯝ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ 3 ꯚꯦꯂꯤꯒꯤ ꯑꯣꯏꯅ ꯂꯩꯁꯦ ꯁꯦ ꯁꯄꯣꯁ ꯆꯨꯔꯆꯥꯟꯄꯨꯔ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯤ ꯐꯖꯅ ꯁꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ AC ꯁꯤꯁꯤꯃ ꯐꯖꯅ ꯁꯣꯛꯑꯦ ꯑꯅꯤ ꯂꯩꯔꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯤ ꯑꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯤ ꯂꯩꯔꯤꯕ ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯁꯤꯒꯤ ꯉꯥꯏꯇꯅ ꯀꯗꯥꯡꯕꯟ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯥꯡꯆꯨꯞꯀꯤꯁꯦ ꯁꯤꯗꯩꯗ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯛꯄꯗꯨꯅꯤ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ 3-4ꯁꯤꯗꯅꯤ ꯂꯩꯖꯗ ꯃꯥꯅ ꯉꯁꯥꯏꯒꯤ MLAꯗꯨꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯗꯤ ꯏꯔꯥꯡ ꯂꯩꯇꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯑꯅ ꯑꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯍꯥꯏꯔꯦ ꯐꯖꯩꯅꯦ ꯂꯩꯕꯥꯛꯀꯤ ꯈꯟꯖꯗ꯭ꯔꯁꯨ ACꯒꯤꯗꯤ ꯐꯖꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ 3-4 ꯈꯛꯇꯅꯤ ꯁꯣꯛꯏꯁꯤ ꯑꯗꯨꯅ ꯁꯦ ꯀꯩꯅꯣꯒꯤ ꯍꯥꯏꯔꯣ ꯁꯤꯗꯨ ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯒ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯗꯨꯒ ꯁꯤꯒꯤ ꯖꯒꯥ ꯑꯦꯔꯤꯌꯥ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯇꯦꯡꯅꯧꯄꯜꯒꯤ ꯁꯤꯒ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯨꯀꯤ ꯀꯥꯡꯕꯨꯒꯤ ꯁꯣꯏꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯁꯣꯛꯇꯦꯅ ꯂꯩꯅꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯏꯔꯥꯡ ꯂꯩꯇꯦ ꯏꯪꯅ ꯆꯪꯅꯅ ꯂꯩꯔꯒꯗ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤꯗ ꯑꯗꯨꯅ प्रजाꯁꯤꯡ ꯐꯖꯩꯅꯦ ꯂꯩꯕꯥꯛꯀꯤ ꯈꯟꯖꯗ꯭ꯔꯁꯨ ACꯒꯤꯗꯤ ꯐꯖꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅꯦꯅ ꯌꯥꯝꯅ ꯐꯖꯅ ꯋꯥꯍꯟꯊꯣꯛ ꯂꯩꯅ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤꯅꯤ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨꯍꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ MLAꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯈꯨꯠ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗ ꯉꯁꯥꯏꯁꯤꯁꯨ ꯂꯤꯗꯔꯅꯤ ꯂꯤꯗꯔꯁꯤ ꯑꯣꯏꯔꯒ ꯁ꯭ꯇꯦꯖꯇ ꯋꯥ ꯉꯥꯡꯉꯦ ꯃꯥꯁꯨ ꯑꯗꯨ ꯃꯥꯅ ꯀꯩ ꯍꯥꯏꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯁꯛꯇꯝꯁꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕꯗꯒꯤꯅꯤ ꯑꯩ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯝꯕꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯇꯧꯅꯩꯁꯤ ꯍꯧꯖꯤक ꯇꯧꯔꯀꯥꯟꯗ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯇꯧꯔꯝꯕꯅꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯇꯧꯔꯝꯕꯗꯨ ꯑꯩꯅ ꯃꯗꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯤꯗꯔꯗꯨꯅ ꯍꯥꯏꯕꯗꯨꯅꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯁꯛꯇꯝꯁꯦ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕꯗꯒꯤꯅꯤ ꯑꯩ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯝꯕꯅ ꯈꯪꯉꯤ ꯍꯥꯏꯁꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜ ꯑꯅ ꯕꯣꯇꯜꯗꯨꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯁꯤꯟꯕ ꯑꯗꯨꯒ ꯋꯥꯏꯟꯗꯨꯗꯤ ꯍꯥꯟꯅꯒꯤꯗ ꯑꯗꯨꯝ ꯑꯣꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯌꯥꯎꯔꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕꯁꯦ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯑꯦꯂꯤꯒꯦꯁꯟꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯃꯔꯥꯜꯁꯦ ꯑꯗꯨꯝ ꯁꯤꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗ ꯂꯩꯔꯝꯕꯅ ꯈꯪꯉꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯒꯦꯝ ꯑꯣꯐ ꯋꯥꯔꯅꯤ ꯋꯥꯔꯒꯤ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯀꯥꯟꯗ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤꯅꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦꯅ ꯂꯣꯏꯔꯦꯁꯤꯒ ꯅꯨꯄꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯝꯗꯥꯏꯒꯤ ꯇꯟꯖꯥ ꯑꯃꯈꯛꯀꯤ ꯁꯤꯟꯅꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯇꯥꯃꯣ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏꯅ ꯃꯥꯏ ꯁꯦꯜ ꯊꯨꯝ ꯀꯔꯤ ꯀꯔꯥ ꯁꯦ ꯑꯎꯟꯄꯣꯠꯀꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯂꯨꯍꯣꯡꯕꯗ ꯀꯦꯛ ꯀꯛꯄ ꯑꯗꯒꯤ ꯕꯤꯌꯔ ꯇꯧꯕ ꯄꯩꯁా ꯄꯥꯏꯕ ꯀꯥꯡꯕꯨꯒꯤ ꯕꯥꯇꯣꯟ ꯇꯧꯕꯗ ꯕꯤꯌꯔ ꯕꯣꯇꯜ ꯄꯤꯔꯒ ꯇꯧꯕ ꯌꯨ ꯕꯣꯇꯜ ꯍꯥꯞꯄꯒ ꯇꯧꯕ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄꯗ ꯕꯝꯕꯨꯂꯥ ꯊꯥꯕ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯀꯦꯛ ꯀꯛꯇꯕ ꯌꯥꯗꯦꯅ ꯁꯦꯟꯊꯣꯛ ꯑꯗꯨꯒ ꯃꯥꯟꯗꯣꯞꯇ ꯊꯥꯗꯔꯤꯕ ꯂꯨꯄꯥ 1,00,000 ꯑꯃꯅꯤ 4-5ꯗꯤ ꯇꯥꯗꯦ ꯑꯗꯨ ꯍꯣꯏ
पैसा पाइब कांगबुना तौगिबा कइसु काइदि माइ माइ ngamjabani पैसा पाइदब कांगबुइसु हजिकि नावाइदि लुहोंबसे मतमददि अखोइ से मांदोब खल्लगा मचा मसु मा खोइगी खतंग फिजंग मचा म खल्लगा तोरमने हजिकति मइबु थांगदा डेकोरेशन से अरोइबिदनि पुनसिदा अनिरो खोंबु याबा नत्ति हादना लैजा लैजबसि ममा पा सिंजु मचा नुपागी ओइरो मचा नपिगी ओइरो पैसा जे अरक थादबे गाक्तनि लुहोंबसे अदुना लुहोंबा मदाजी लुपा लाख फु याखैदगी हेना तादना चंगे अदुना मिडल क्लास फैमिली कांगबु सिंबु सिगी तानानब होनरकपदे याम वारकपा ओन पोकी तौगदरा मांदोब की तौगदरा अदगी पलागी करिगी वेंग चेंगी चानबगी थकनबगी करिगी मयाम से अदुना याम हाइनबसु यावी अदो अनिमक्तनि मंगजेसे बोल केनानि मंगानि चकौ लोरगा मी पिसा थौ लाकपा अदुम याउदब नते लेजंबा सनारुपा कागिबा अदुना लुहोंबसि का हेना खोइ तौबसु फत्ते मागी होय अरे अरे बदो तौबदि दुकसु काइदे अदैदा माना हाइबदि पिमजाजना हाइबने तमो आई सेल थुगी फम फत्रे आई लुहोंगलरोयना अदैदि नुपासना हाइफेट नोफेट तोरगा ख्वांगा मेलगा अदुदि आइसु तोकनिंग लेरिबनिना आइजे फरक तारकबा हजि पतना लौनिंग लेरगसु अखोई सेल पारक्तबना लुहोंबगी हजि सोशल मीडिया तक येंबियो लुहोंबा मदा चंगदबा पैसा मयामगा लिस्ट का थागनरकपनि मयामसे बोम मानबगी नुंदांग हलपगी चानबगी कैनागी चानबगी कैना ममानबगी चानबगी हाइजिंगबोट की पुबगी यू अशोक अदगी येन अशोक मयाम ना तो मयाम द लिस्ट तो येंकांदा फनाम ताबनी मयाम येंबियो अदुनी खितंग मागी सोर्स ऑफ इनकम लाक्चरी बदु मतुंगना येंकांदा तौबदुनी हजि अदुना हजि मणिपुरदा येंबियो पैसाबी अदि मयाम लेरबने चै निफु के मथक्ता येंबा यांखै हेनबा मयामा लुहोंबसि किनेरकपा अदु मयाम यावनि मदु मंगदा खोइजुनि कीदना तोके तोरमने दबु लाइक फबा हाइगदर कदाइदनो अमाइन तोरक्तना खोइसु अवना जी की सिफम जे लेरकाना मयाम तनरकपा अदुना अखोगी मैतै हाइनबदो अखोगी चुक छाबा हाइदना दु थानगदबा चै यांखै हेलबा नुपि मयाम ले हजि दुंगै पांदबा दे खुदोंग चादबदि कनागुम खरना मागी मचिन मुपादुगी इमुंगदुगी सेमननब होरकपदा मसामक्से अदुम सैक्रिफाइस तोकिबा हाइतारे मदुब कांगबुसु यावी अदु कनागुम खरना मुसुमबगी कीबे कना यावी सो मयामा अदगी कनागुम खरदा दुम नुपाजे खल्लिङै हाइतारे खरा फबसु पांबा पुरोइबा ओइगदनिना मदुगी अदगी निसा साबा मयाम योरकपा तो मयामबा सुम खल्लिङदा अना सुम कोइगी चही सिसु मतमसु लेपु यादब चहीसु नोंग सुम हेंजलखिबदुनि अदुना मयाम जे खोइ यावरबनी सुम इशु मयाम लाकपा अदुननि साइतने तमो आई सेल थुगी फम फत्रे आई लुहोंगदरोइना अजु अमसने फलमदबदो अदुदि आइसु तोनिंग लेरिबनिना अदु मपा चानगी भाई तारे अदुगी फिबमदुनि लेसे सुम सिचुएशन अमसु लेरे हाइदना ngsaigi कार्टूनिस्टना थमकपा याम फजबा अखोगी वाहन थो लेबा कार्टूनिना थमजगे मथंगदा लेरिसना अखोई इचेल एक्सप्रेस की नैरे हाइबदुनि अदेदा सिदेदा अखोगी हजु लेरिबा इरांगसि मतंगदा वारी सानबनि अदेदा माना हाइगेदा अमानि वारी सानकांदा जनरल अमत नते 2/3 नि मणिपुरदा मांगदोरिसे सर लान से लोइसिनबा तौबिरोना लान लोइसिनबा हम थमपनि माना हाइरे लाल लोइबदि अराइबनि अखोई मसेल पाउ निथिना वारी सानबा फंगद्रि सिनेना हजि लेरिबा पोसनि हजि लेरिबा लेंगा हाइतारे सिदा अखोगी बेस तोरकांदनि अदुना मांगदोरिसे जनरल अमत नते मयामा अखोई 2/3 नि मणिपुरदा लेरिबा सेदुला जेलौमी मयाम सिनी अनु मसी लान से लोइसन बिरोना हाइबनि मा हाइबदा लाल लोइबदि अराइबनि अखोई मसेल पाउ निथिना वारी सानबा फंगद्रि सिनेना हाइबगी अदु याम फजबा हजुनि और हजुसी तांग कुनगनि पांदगिसु अखोगी असेंबली सेशन तौगनि हाइरि ना गवर्नर याबा पीगदना गवर्नर एसएनपी दना अदुना सुमन ताउदना कौरो हाइदना कोइ थागरे अदा येंगबताबनि तांग कुनिपान नुमांगे दमाइना मिनिट 13 खक फम्मगा तोकपुदु तोखगदरा हाइबा अदु खंदकी सुसितदी अदगी फजना फम्मकांदा खन्नबा नेताना फजना खन्नबा मा मथौ ताब्रा प्रजागी अपामदु लेबनि अदुनि मोय मसेन बौता उनबक मंगद्रि हाइदना पौदोकपसे फजबा कार्टूननि मथंगदा लेसिना खोइ नाराउ थौदांगी हवादो लेरांगदो हाइदना हवादो लेरांगदु सिदा माना हाइगाना अनि वारि सनबनि इंडियाना मणिपुर हक्चांगी मरुब पार्ट अमगुम लोविदा कइनो हाइगाना सम खुजिलगुम हाइरकोनि माना समगा खुजिल कसिदि दम कानाद्रेन कथत पे आबदो कोइगी मिथाइ गनुम कइना खुजिल लं सांगपा अदगी सम सांगपा कथले अतै पातदि नातुन कथलुब लेते दे खुचु कथलुब लेते खोंजु कथलुब लेते ना अदना मरु पाट ngana lawida karma pat
ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟꯒ ꯁꯝꯒ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯊꯥ 7 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯤ 50,000 ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯩ ꯃꯤ 200-300ꯒꯤ ꯃꯊꯛꯇ ꯁꯤꯔꯕꯅꯤ ꯃꯌꯨꯝ ꯃꯀꯩ ꯀꯌꯥ ꯃꯩ ꯊꯥꯕꯤꯈ꯭ꯔꯕꯅꯤ ꯃꯆꯥ ꯃꯁꯨ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯔꯦꯞ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯦꯅꯤ ꯕꯁꯟꯗꯗꯤ ꯌꯥꯎꯏ ꯅꯣꯔꯠ ꯏꯁ ꯆꯥꯎꯈꯠꯇꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯄꯪꯅꯥꯎꯗ ꯂꯥꯎꯕ ꯊꯕꯛꯇꯗꯤ ꯑꯣꯟꯊꯣꯛꯇꯕ ꯑꯗꯅꯤ ꯃꯕꯥꯅꯤꯅ ꯍꯥꯏꯅꯩꯁꯦ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯏ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯅꯤ ꯀꯔꯤ ꯄꯥꯔꯠ ꯁꯝꯒ ꯈꯨꯖꯤꯟꯒ ꯑꯣꯏꯕ ꯑꯗꯣ ꯁꯝꯒ ꯈꯨꯖꯤꯟꯒꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯊꯝ ꯌꯥꯄꯣꯟꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯜ ꯒꯤꯅꯦꯁ ꯔꯦꯀꯣꯔꯠ ꯊꯝꯅꯕꯒꯤ ꯈꯥꯛꯄꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯝꯒ ꯈꯨꯖꯤꯟꯒꯁꯤ ꯂꯣꯏ ꯀꯛꯊꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯂꯥꯎꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯣꯐꯤꯁꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯣꯐꯤꯁꯁꯤꯗ ꯃꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞ ꯑꯃ ꯈꯤꯜꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯩ ꯊꯕꯛ ꯇꯧꯕꯤ ꯑꯃꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯌꯨꯕꯨꯗꯤ ꯊꯛꯇꯦ ꯑꯗꯨꯕꯨꯅꯦ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯅꯪ ꯋꯥꯅꯤꯗꯅ ꯍꯧꯖꯤꯛꯁꯦ ꯊꯣꯡꯕ ꯊꯥꯛꯄꯒꯁꯦ ꯌꯥꯝ ꯇꯜꯂꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯌꯥꯎꯕꯗꯣ ꯉꯁꯤꯗꯤ ꯊꯣꯡꯕ ꯇꯜꯂꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯊꯛ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯅꯔꯦ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ ꯅꯨꯄꯤꯁꯤꯡꯒꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯎꯏ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯦ ꯁꯤ ꯀꯗꯥꯏꯗ ꯌꯦꯡꯅꯩ ꯀꯥꯟꯗ ꯃꯥ ꯎꯇꯤ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯆꯒꯦꯝ ꯄꯣꯝꯕ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯆꯦꯛ ꯇꯧꯅꯕꯅꯤ ꯏꯚꯟ ꯁꯤꯗꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯇꯦꯁ ꯇꯧꯅꯩꯁꯦ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯅꯨꯡꯁꯣꯏ ꯀꯔꯤ ꯀꯔꯥ ꯊꯣꯡꯕꯗꯤ ꯂꯣꯏ ꯍꯩꯅꯕ ꯑꯗꯒꯤ ꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯍꯥꯏꯔꯀꯥꯟꯗ ꯆꯒꯦꯝ ꯄꯣꯝꯕ ꯑꯃꯗꯤ ꯎꯇꯤꯁꯦ ꯁꯤ ꯊꯣꯡꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯕ ꯁꯤꯒꯨꯝꯕꯁꯦ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯍꯩꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯦ ꯀꯥꯏꯅ ꯂꯧꯅꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯧꯅꯩꯕꯅꯦ ꯑꯗꯩꯗꯨꯗ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯅꯪꯅꯦꯀꯣ ꯃꯥꯗꯣ ꯅꯨꯄꯥꯗꯣ ꯍꯥꯏꯗꯣꯏꯅꯤ ꯌꯨꯕꯨꯗꯤ ꯊꯛꯇꯦꯕ ꯍꯥꯏꯅꯕꯗꯨꯅꯤ ꯉꯁꯥꯏ ꯌꯨꯝ ꯄꯥꯜꯂꯛꯇꯕꯒꯤ ꯑꯗ ꯌꯨꯝꯗꯣ ꯃꯥ ꯌꯨꯕꯨꯗꯤ ꯊꯛꯇꯦꯕ ꯑꯗꯨꯅꯦ ꯑꯗꯣ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯏꯑꯕ ꯅꯪ ꯋꯥꯅꯤꯗꯅ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯣ ꯉꯥꯏꯍꯥꯛ ꯊꯣꯡꯗꯣꯛ ꯊꯣꯡꯖꯤꯟ ꯇꯧꯒꯗꯕꯗꯣ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯤ ꯇꯜꯂꯛꯄꯤꯅꯦꯕ ꯍꯧꯖꯤꯛ ꯇꯧꯅꯔꯛꯏꯁꯤꯡꯁꯦ ꯁꯨꯝꯕꯒꯤ ꯄꯣꯠꯁꯦ ꯁꯨꯝ ꯖꯒꯥ ꯈꯔ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄ ꯇꯝꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯐꯖꯅ ꯊꯣꯡꯉꯒ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯥꯏꯁꯤꯗ ꯌꯨꯕꯨꯗꯤ ꯊꯛꯇꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯃꯥꯗꯣ ꯆꯥꯛ ꯌꯥꯝ ꯆꯥꯏꯑꯦꯕ ꯑꯗꯣ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯋꯥꯅꯤꯗ ꯍꯥꯏꯅꯤ ꯂꯣꯏꯔꯦ ꯐꯤꯕꯝꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯅꯤ ꯂꯩꯁꯦ ꯑꯗꯨꯅꯤ ꯁꯤꯁꯨ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜ ꯑꯅ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜꯁꯤꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯦ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯌꯨ ꯁꯤ ꯑꯥꯏ ꯑꯦꯝ ꯑ ꯃꯦꯟ ꯑꯣꯐ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯁꯤ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯖꯕ ꯃꯤꯑꯣꯏꯅꯤ I would never give up ꯑꯩ ꯄꯨꯟꯁꯤꯗ ꯀꯩꯝ ꯊꯥꯗꯣꯛꯑꯣꯏ and never resign or surrender my post or chair understand ꯑꯗꯨꯅ ꯁꯤ ꯀꯅꯥꯗ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯔꯛꯏꯅꯣꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯕꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯗꯨ ꯗ꯭ꯔꯃꯥꯅꯤ ꯈꯣꯠꯃꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯏꯟꯅꯈꯤꯕ ꯉꯥꯡꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯩꯗ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯌꯨ ꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ I am a man of principle ꯑꯩ ꯑꯗꯨꯝ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯕ ꯃꯤꯁꯛꯅꯦ I would never give up ꯑꯩ ꯀꯩꯅꯣꯝꯗ ꯊꯥꯗꯣꯛꯑꯣꯏꯕ and never resign ꯁꯨ ꯇꯧꯔꯣꯏ or surrenderꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ my post ꯑꯩꯒꯤ post or chair understand ꯅꯪ ꯈꯪꯉꯦꯗꯅ ꯅꯣꯛꯅꯤꯡꯕꯗꯨꯅꯤ ꯑꯩ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯑꯩ ꯀꯩꯝꯇ ꯊꯥꯗꯣꯛꯑ ꯑꯩ ꯍꯣꯠꯅꯒꯅꯤ ꯀꯥꯏ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕꯗꯨ ꯀꯩꯅꯣ ꯍꯥꯏꯔꯒꯅ I never give up my chair ꯍꯥꯏꯔꯛꯄꯅꯤ my post understand ꯑꯅ ꯈꯪꯉꯕꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯨ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯃꯌꯥꯝ ꯈꯪꯉꯕꯅꯤ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯂꯩ ꯍꯥꯏꯗꯅ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯌꯦꯛꯂꯛꯄ ꯁꯤꯁꯨ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯒ ꯀꯥꯔꯇꯨꯟꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯐꯖꯔꯕ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯁꯤꯁꯨ ꯐꯖꯕ ꯗꯥꯏꯂꯣꯛ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯎꯠꯂꯛꯄꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯣꯏꯔꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ
welcome you all to Unapa School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.